ꯏꯇꯥꯎ ꯀꯩꯅꯣꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯏꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯅꯤ ꯑꯁ ꯅꯪ ꯑꯝꯇ ꯇꯥꯒꯦꯔꯥ ꯍꯣꯏ ꯍꯣꯏ ꯄꯥꯔꯣ ꯄꯥꯔꯣ ꯗꯤꯌꯥꯔ ꯂꯩꯁꯪ ꯅꯪꯉꯣꯟꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯥꯎ ꯇꯣ ꯏꯇꯥꯎ ꯑꯝꯇ ꯇꯥꯒꯣꯗ ꯌꯥꯔꯦꯕ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯪꯅ ꯁꯤ ꯑꯣꯏꯅ ꯄꯤꯅꯤ ꯍꯥꯏꯗꯨꯕꯨ ꯅꯪ ꯑꯉꯥꯎꯕ ꯇꯥꯅꯤꯀꯣ ꯏꯇꯥꯎ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ ꯂꯤꯔꯒ ꯑꯔꯤꯕ ꯃꯇꯝꯒꯤ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯦꯗꯨ ꯏꯇꯥꯎ ꯅꯪ ꯀꯥꯎꯔꯕꯣ ꯑꯁ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯁꯤ ꯑꯗꯣ ꯅꯪꯅ ꯑꯗꯨ ꯑꯣꯏꯅ ꯄꯤꯗꯣꯏꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯏꯇꯥꯎ ꯍꯌꯦꯡꯗꯩꯗꯤ ꯑꯩꯈꯣꯏ ꯆꯠꯂꯅꯤꯗꯅ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯝꯇꯪ ꯈꯪꯅꯤꯡꯉꯤ ꯃꯥꯅꯦꯅ ꯌꯥꯔꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦꯗ ꯏꯇꯥꯎ ꯏꯇꯥꯎ ꯃꯣꯏꯗꯤ ꯂꯦꯞ ꯂꯩꯔꯦꯅꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯁꯤ ꯏꯇꯥꯎ ꯆꯪꯉꯁꯤ ꯏꯇꯥꯎ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯑꯝꯇ ꯍꯥꯏꯌꯨꯍꯦ ꯅꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯍꯪꯉꯤ ꯍꯥ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯁꯤꯁꯦ ꯁꯣꯏꯈ꯭ꯔꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯩꯁꯨ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯉꯁꯤꯁꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯗꯣ ꯂꯥꯛꯑꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯛꯅꯕꯅ ꯍꯥꯏꯔꯝꯃꯕꯅꯤ ꯑꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯏ ꯀꯧꯔꯤꯁꯦ ꯀꯩ ꯂꯩꯔꯒꯦ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯗꯩꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯆꯠꯄ ꯇꯥꯔꯦ ꯈꯔꯗꯤ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯍꯥꯟꯅ ꯗꯦꯜꯂꯤꯗ ꯊꯨꯡꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯗꯦꯜꯂꯤꯗ ꯍꯞꯇꯥ ꯑꯃ ꯂꯩꯗꯣꯏꯅꯤ ꯑꯣ ꯍꯥ ꯗꯦꯜꯂꯤꯗ ꯑꯗꯩꯗꯤ ꯀꯥꯏꯗ ꯗꯨꯕꯩꯗ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯗꯨꯕꯥꯏꯗꯅꯤ ꯗꯨꯕꯥꯏꯗ ꯗꯨꯕꯩꯗ ꯑꯃꯨꯛ ꯈꯔ ꯂꯩꯔꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯊꯥꯏꯂꯦꯟꯗ ꯌꯧꯁꯤꯜꯂꯛ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯊꯥꯏꯂꯦꯟꯗꯁꯨ ꯌꯥꯔꯦ ꯏꯇꯥꯎ ꯄꯛꯂꯛꯑꯔꯣꯏ ꯍꯥꯏꯕ ꯈꯪꯉꯣꯏ ꯀꯩꯁꯨ ꯑꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯉꯁꯤꯁꯦ ꯌꯥꯔꯦ ꯅꯪꯁꯨ ꯄꯛꯇꯕ ꯑꯃ ꯌꯥꯎꯋꯦ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯗꯨꯅ ꯑꯗꯣ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯎꯅꯤꯡ ꯇꯧꯕꯅꯤꯗ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯏꯍꯧꯔꯁꯤꯀꯣ ꯍꯥꯏꯍꯧꯔꯗꯝꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯚꯦꯂꯨ ꯌꯥꯎꯗꯦꯗ ꯃꯥꯝꯇꯣꯟ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯃꯣꯏꯅ ꯉꯥꯏꯔꯤꯁꯦ ꯃꯥꯝꯇꯣꯟ ꯑꯗꯨꯅꯦꯕ ꯑꯩꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯂꯧꯕ ꯌꯥꯔꯤꯕ
ꯀꯩꯗꯣꯏꯁꯤꯅ ꯀꯗꯥꯏ ꯈꯨꯠꯇ ꯄꯤꯔꯛꯑꯣ ꯑꯩꯒꯤꯗꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯊꯥꯗꯣꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯀꯩꯗꯣꯏꯁꯤꯅ ꯂꯥꯛꯑꯣ ꯊꯥꯗꯣꯛꯑꯣ ꯈꯔ ꯈꯔ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯃꯥ ꯍꯣꯏꯁꯦ ꯀꯌꯥꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯃꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯃꯁꯤ ꯁꯣꯅꯣꯁꯤꯅ ꯁꯨꯝ ꯆꯞ ꯆꯞ ꯂꯦꯞ ꯂꯩꯁꯤꯅ ꯑꯁ ꯍꯪꯆꯤꯠ ꯂꯥꯡꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯦ ꯉꯥꯛꯇꯪ ꯍꯪꯆꯤꯠ ꯂꯥꯡꯕꯅꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯍꯪꯆꯤꯠ ꯂꯥꯡꯕꯅꯦ ꯂꯥꯟ ꯈꯟꯅꯨꯀꯣ ꯅꯣꯏꯒꯤ ꯃꯥꯃꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯕ ꯊꯦꯡꯖꯤꯜꯂꯛꯑꯦ ꯈꯪꯗꯦꯅꯦ ꯂꯥꯛꯑꯅꯤꯗ ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯉꯥꯏꯁꯦ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯁꯤ ꯀꯩꯅꯣ ꯑꯁ ꯊꯦꯡꯉꯛꯄꯁꯤꯗꯅꯤꯅꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯋꯥꯔꯦꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯄꯣꯊꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁ 이번이기시 어떤 포탈하지라 ꯑꯁ ꯉꯛꯁꯤ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯅꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯋꯥꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯗꯤ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯗꯦ ꯍꯥꯏꯒꯦꯗꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯍꯥꯏꯕ ꯉꯝꯗꯅ ꯇꯧꯔꯤꯅꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯀꯩꯅꯣ ꯑꯁ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯇꯥꯗꯣꯔꯦ ꯀꯩꯅꯣ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯅ ꯑꯁ ꯃꯥꯏꯁꯤ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯏꯔꯛꯇꯣꯔꯦ ꯍꯣꯔꯦꯟ ꯃꯝꯇꯣ ꯂꯥꯛꯑꯒ ꯀꯩꯅꯣ ꯃꯥꯝꯇꯣꯟ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯀꯩꯅꯣꯕ ꯑꯩ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯦ ꯂꯩꯍꯧꯔꯣ ꯆꯠꯂꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯉꯥꯏꯔꯔꯣꯏ ꯉꯥꯏꯈꯣ ꯂꯩꯍꯧꯔꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯝꯇꯣ ꯂꯥꯛꯏꯅꯦ ꯑꯁ ꯌꯥꯗꯦꯗ ꯃꯥꯝꯇꯣꯟ ꯁꯨꯝ ꯇꯧ ꯂꯩꯔꯦꯗ ꯃꯥꯝꯇꯣꯟ ꯑꯣꯏꯅ ꯊꯅꯝꯃ ꯆꯠꯈꯤꯅꯤꯀꯣ ꯑꯕꯨꯡ ꯃꯥꯝꯇꯣꯟ ꯌꯨꯝꯗ ꯃꯤ ꯂꯥꯛꯑꯣꯏꯅꯦ ꯃꯥꯝꯇꯣꯟꯅꯤꯅꯦ ꯃꯥꯝꯇꯣꯟ ꯇꯨ ꯃꯣꯏ ꯉꯁꯥꯏꯗꯩ ꯉꯥꯏ ꯂꯩꯔꯤꯅꯦ ꯍꯣꯏ ꯌꯥꯔꯦ ꯈꯪꯉꯦ ꯅꯣꯏꯒꯤ ꯆꯦ ꯑꯃ ꯄꯤꯔꯛꯏꯅꯦ ꯅꯣꯏ ꯃꯥꯝꯇꯣꯟ ꯊꯕꯛ ꯁꯨꯕ ꯉꯥꯏꯈꯣ. ꯆꯠꯄꯒꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯝꯇꯣꯟ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯗꯨꯗꯤ ꯌꯨꯝꯗ ꯂꯥꯎꯔꯦ ꯃꯥꯝꯇꯣꯟ ꯆꯦ ꯁꯤꯗꯁꯨ ꯅꯨꯡ ꯂꯩꯉꯣꯏ ꯌꯥꯝ ꯃꯥꯝꯇꯣꯟ. ꯍꯥꯏꯔꯤꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯀꯥꯏꯗꯅꯣ ꯅꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯁꯦ ꯀꯩꯅꯣ ꯃꯣꯏ ꯍꯥꯏꯅꯩꯁꯤꯕꯣ ꯈꯪꯗꯦ ꯅꯨꯡ ꯂꯩꯉꯣꯏꯒꯁꯨ ꯌꯥꯝ ꯄꯜꯂꯤꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯥꯗ ꯂꯩꯉꯣꯏ ꯁꯥꯟꯅꯔꯁꯤ. ꯅꯨꯡ ꯂꯧꯔꯣ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯌꯥꯔꯦ ꯇꯧꯕꯅꯣꯕ ꯀꯩꯗꯧꯔꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯥꯝꯇꯣꯟ. ꯑꯉꯥꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯌꯥꯔꯦ ꯉꯥꯡꯇꯣꯏꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯩ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯁꯦ ꯃꯥꯒꯤꯅꯤ ꯑꯣ 이번이디 ꯆꯞ ꯃꯥꯟꯅꯕꯅꯤꯗ ꯆꯦ ꯌꯨꯝ ꯌꯧꯔ ꯄꯥꯕꯤꯌꯨꯀꯣ ꯑꯩꯁꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯆꯠꯂꯒꯦꯀꯣ ꯉꯜꯂꯤ ꯅꯥꯗ꯭ꯔꯤꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯥꯎ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯀꯩ ꯍꯥꯏ ꯆꯠꯅꯣ ꯁꯤꯅ ꯍꯣꯔꯦꯟ ꯄꯥꯔꯁꯤ ꯁꯦ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯃꯣꯏ ꯉꯥꯏꯕꯁꯤ ꯉꯝꯃꯔꯣꯏ ꯈꯝꯕꯗ ꯄꯤꯈꯤꯕꯗꯣ ꯑꯗꯨꯃꯗꯤ ꯁꯣꯏꯗꯅꯕ ꯏꯅꯦꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯉꯥꯏꯕ ꯏꯕꯨꯡꯉꯣ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯐꯔꯦ ꯌꯧꯔꯣ ꯏꯕꯨꯡꯉꯣ ꯑꯗꯣ ꯈꯝꯕꯗ ꯄꯤꯔꯝꯕꯗꯣ ꯑꯗꯨꯃꯗꯤ ꯏꯅꯦꯅ ꯁꯣꯏꯗꯅꯕ ꯈꯔ ꯍꯥꯏꯕꯤꯔꯣ ꯍꯣ ꯍꯥꯏꯒꯦ ꯌꯧꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯏꯇꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯑꯁ ꯃꯤ ꯇꯥ ꯆꯥꯎꯕ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤꯃꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯎꯅꯁꯦ ꯍꯥꯏꯒ꯭ꯔꯦꯗꯨꯒ ꯇꯥꯎ ꯂꯣꯏꯔꯦ ꯊꯣꯛꯂꯦ ꯂꯥꯛꯑꯣ ꯃꯤ ꯈꯤꯇꯪ ꯊꯨꯔꯛꯑꯣ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯒꯤ ꯃꯌꯥꯝꯗꯨꯅ ꯊꯥ ꯑꯅꯤꯅꯤ ꯂꯩꯗꯣꯏꯗꯣ ꯏꯃꯥ
Manam ta nambiyo lo. Kaino, nangdo yam puro ito. Ay di sigak dini puro isi. Nang khangpote ko. As, tingman ngare me nangbo. Eh, kaino isamduna. Kai sana lekto olino. Kai bo jigida. Jil ga tayra ga nana halai jibo. Lawai msa am ta kan ko. Eh, kaino dai tao nang so. Eh, ta zau di lai ne. Ta sawa la ba. ए दबाई दिखा चके तो बा आई चल गया दुदी को Ta sawa ko. Chume. Jingnung da thabak suba. खोला दा चप बो याम फजन चट पा Ta zau wana khang dan dai ne. Sine, na ai se. आई चलम गे को ngaira mage tata dani po chat to Ima, la oda. Thieng have ne me. Lại Adum tau lai ni ba. ai đi mang cái giá mà nè nói nè tháp bác super sắc cái này tao đi xe lão Poskai ni ma. Lam na dum na mo ba. tao đi xin ông mà sắc cái gì cả Misa nandra ma. lâm đại chỉ bôi hằn đẹp à cái đây sắc lô cô Ko ima. Ine sa lui ge tu. so Dak che. Amina che. ibungo na kokpok sila kanu ko Ima. thazagidre te ko tau ri si po mana Singak tani ima. Tao tu di lao ko. mapo ibungo isa se aswe angam yahon bigenu ko Uni si doi la ini. Kaino mo di airport una si harga siu si lai sina. Adudi, koi lo la ka dau ka do. Lak man da na yeng mo to pa ni hai ra che. Adumana hair si ta. Se nang piu ro nang yau ro hai ro ai yau ro nang du piu ro hoi nang le mo ko tu de Kai sa tu re na airport ta ka ngam da bai mo ni ni. Kaino amasin chang trisina. Nangai chu ja lo. ma chang a ro Koi daro ga ji ba. se Ka pokom di. Tao. cái nó bắt không để cái nó khali sẽ ai phun chỉ sẽ phá gì rồi nung lấy coi yết đi cái nó Hi, chắc ra rồi ai lão người sai bà rồi lão ngay ngầm gì thế cái đây piro cái đây nó as bà rồi sẽ cái này nó yên cái sẽ cái nó nung dipper manga yod cement lấy ngồi music ta ba yengo makasado na kupang le thangam dra ba no se nang paro nang
ꯀꯩꯅꯣ ꯑꯩꯅꯔ ꯁꯤꯕꯣ ꯑꯩꯅ ꯉꯔꯥꯡ ꯊꯨꯝꯍꯟꯕꯗꯨꯗ ꯁꯤꯔꯥꯅꯥꯅ ꯄꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯁꯤ ꯂꯧꯈꯤꯗ꯭ꯔꯥ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯆꯠꯂꯨꯈꯤꯒꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯉꯁꯤꯗꯩꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯏꯇꯥꯎ ꯆꯠꯁꯦ ꯑꯗꯨꯗꯤ ꯆꯠꯂꯨꯒꯦꯀꯣ